online Manipur YouTube channel swing bir मैम पुम नंग पुम कहना तराम नक्सरी हन बदेम नमरो बे पावम अपडेट थमजगे मोरे de Kuki Militant sing na landarak pada CDO mari BSF ahum Asok Apan nangle Kuki Militant mari Siramba Yari Tengnopal district ki manung sanna border town more de Kuki Militant sing state security force ki matak bom yawn nong makeup silak tuna akan bamong da landa bagi thabuk leptan sat tarakli nakal ani makta nong makeup na badu de Kuki Militant mari imuk Siramba yai kaya man Asok Apan nangle hairi ngasi pung nipan minute kunrom taba matam de more police station de awang no pukta kilometer makhai rom sat laga leiba sabang fai de patrolling sat pas CDO amadi BSF ki matak ta kulai paiba Kuki Militant sing na bom amadi nong kapsin duna landarak pagi thaudok ta CDO personnel mari BSF ki personnel ahum Asok Apan Nangkhre Kuki Militant mari Siramba yai Asok pa security personnel sing adu helicopter de purakibaga loina Rims hospital da hojik makha tana laying sat thari soklaba security personnel manga ngasi ayuk pung taraga mathoi ge minute tara rom tapa matam da helicopter de Imphal gi international airport ta puraklaba matung da Rims ta purakton laikan nakibani makhoi sing adu gi manung da CDO gi personnel maibam thoiba sahi kuntraga ni thoi apokpa M Ravi Yari pok top Chabung bung heron sit sahi kuntraga nipan apokpa CS Biren laifam kodong pupi mai laikai kamai gahmelung sahi nifu apokpa laikhidraba majapo laifam ragairong mangsa tabam Priyakumar sahi kuntra manga apokpa M Tolel laifam luang sangbom amadi samaga maudraga ni thoi suba BSF battalion gi head constable Ravindra Singh laifam Rajasthan ni hairi thaudok adugi matung da pause asina police tagi phangba pawgi matung inading ase ayuk CDO amadi BSF ki kanguna mahusagum Aro pisat pa matam da singningai oiba mong da leiramba Kuki masa ani sabang fai dagi fagat ki thaudok aduga ikan kanadana Kuki kulai paiba singna bom amadi nong makeup sin duna landaraki bani aduda security force ki maiki dagi so handuna nong makeup ki nakal ani makta khut thokna badu da bom machi na pan badagi CDO personnel mari BSF ki personnel humso ki ayuk pung mapan hen phawba da maiki ani makta akan mong da nong makeup na ki Kuki kulai paiba singe maiki dagi so asi ana Asok Apan yorom pe yai hairi adubu sabsaba paudi phangba ngamdre nakal amorom da ngarang pung mari rom taba matam dasu KLP post manakta leiba Kuki kul amadasu Kuki kulai paiba singna security force tamna nongmai kapsil lakhi of operation su lawthu kadabani we want peace and harmony in our Manipuri state haipna singba play card kaya pai duna release ki loina Manipur gi ngamkai kaiba yaroi athuba matamda more iramdam pokna pham lamdam da maitai sing hanjin hanbiu more da hen state force thousand biu long live Manipur haipna singba kholau kaya lauki aduga mathangi update asna Warak Watem Chathabada ka HENNA phu CHEIBADAGI MEEOI ama LEIKHIDRE nupi masa ama da blackmail ta wi haibagi maral da kulai paiba singna masagi mayum da faduna pukhiba MEEOI ama Warak Watem bagi thabuk Chathabada ka HENNA phu CHEIBADAGI MEEOI ama laikan nabangam dana LEIKHIDRE hairi ba thauduk asing arang ayuk pung tara rom taba matam da kaksing da thokibani LEIKHIDRE MEEOI adugi maming hobom nausa LS khoinau sahi kuntrau humdoi apokpa LEIKHIDRE hobom mani mukta kawi Tezpur mai laikai degini hairi thaudok adu chenabani haiba MEEOI khara kaksing police ki kangpuna fagat kiba laikre hauji phawa gi oina sabsaba maram khangbang ngamdri LEIKHIDRE MEEOI asita natana MEEOI tarasu sakhangdaba MEEOI sing aduna faduna pura aba matung da kaksing da leiba uya turel da puthaduna phuba saibagi thabuk chathaki hairi mafam dugi ima ibel kaya amana phongdorpagi matung ina Warak Watem tawbadi kari sukai paliti adubu matung da amuk hanna tawdana ba warning tobiyu maduna tanatam thina phu saiduna MEEOI ba amagi punsi manghan kiba si yaning de hairi aduga mathangi update asna ngarang numdang lilong singjaw do thokiba thodok amade MEEOI mari LEIKHIDRE MEEOI taraga mari na Asok Apan Nangkhre ngarang sahi haubo numit January amaki numidang pung 3 kim tram ngarom taba matam da Thawal district ki Lilong police station gi manung channa Lilong singjaw da thokiba nong makeup gi thodok to MEEOI mari LEIKHIDRE loinana MEEOI taraga mari Asok Apan nangduna tongan bu hospital sing da laikan nakre thokriba thodok adu da chenab MEEOI sing faduna ain gi sabsaba thabuk lokhat kani laingak na lokulak pa thabuk asida Manipur miam na sumateng pangbiyo haina chief minister and biren na social media da thadur pasirol amana phongdora kre thodok adu da LEIKHIDRE MEEOI sing adu di sangai umpham Maiden Koing May Laikai dagi MD Daulat Chahi Kuntraga Mari apokpa Jalaudin Lilong Nungkai dagi Makak Mayum Sirajuddin Chahi Yankai apokpa LEIKHIDRE Lehajuddin Lilong Singjaw Maring Laikai dagi MD Azad Khan Chahi Nifu apokpa MD Nurjaman amadi Lilong Tamyai dagi MD Hussein Chahi Kunithoi apokpa LEIKHIDRE Habibur Kawi makoi mari gi manung da ahumna thaudok tokfam da LEIKHIDRE aduga amana hospital da LEIKHIDRE hairi thaudok adu da soklaba MEEOI tara mari gi manung da tarana Ras Medicity aduga ani amana Nur hospital amadi Amina hospital Lilong da laikan nari MEEOI amadi yum da puthakre hairi thaudok asigi matang da pause asina phangba pawgi matung ina di Lilong singjaw da leiba MD Hussein ko ba MEEOI amagi mayum da khulai paiba MEEOI kharna gypsy mari da lakhi haiba MEEOI sing aduna MD Hussein phaduna puna ba hona bagi thaudok da laikai miyam ga muknarakpagi pamdaba thodok adu thokibani thodok adu da koi saunor miyam na sakhang da kulai paiba sing aduna tongduna lakhiba gypsy mari mai thaki
खुदक्ता security force की कंबुना थौदोक थोफम ने संगसिन दुना पामदब थौदोक थोकतना अकनबा सेक्शन थौरांग की थबक लौखटकी लेंगांग नाथु मतम सेक्शन थौरांग की थबक लौखटकीबा अदुना मरम ओइरगा का हेन पामदब थौदोक थोकीबा लेते पावसिन हाय अथेंगबदा लेखिद्रबा सिंग हक्सांग पुलिस ना लौखटलबा मतुंगदा पोस्टमार्टम तौनबगी दमकता जेनेम्स की मिरियन संगदा थमकी थौदोक अदुगा मरी लेनन ngase pung trauma thuita matamda thodok thokpam oirba lilong chingjau de miyam gi oiba mifam pangthok tuna JSC ama sem ki baga loidana maran leiba miyo sing phaduna matik saba logi oiba thabuk sing lokatna balengak ta taksin khre amorom the chief minister and biren gi mekai de so thodok adu akan ba mong de yaning de phongdok ki baga loidana maran leiba miyo sing so security force ki kangbuna fagat na ba thiba hum bagi thabuk kan sat thaki थौदोक अदुदा चेनबा मियोसिंग लोगी मतुंग इन चेराक पीगनी हाइन फोंदोकी ngarang thokiba थौदोक अदुना मरम ओइरगा मैतै अमसुंग मैतै पंगल अनि गी मरकता थोकनिंगदबा थौदोक थोक्तनाबा मैतै पंगल गी तोंगन तोंगन बा सीएसओ सिंगी लुसिंगबा सिंगना लाइपाक म्यामदा थौदोक अदु मैतै अमदि मैतै पंगल अनि गी मरकता थोकबा थौदोक नते मरम अदुना मियामना लाना संदोक पीदनबा अपील तौखी मसितनतना कोमी याउन लमदम सिगी सिविल सोसाइटी के आगी लुसिंगबना सु मियामदा अपील तौदुना थौदोक अदु लाना लौविदनबा अखोय मसेल महौसागुम नुंसी चानना ना अमत ओइना लैमिननबा सोशल मीडिया की थोंग द लेबाक म्यामदा अपील तौखी अदुगा लिलोंग की थौदोकता RPF ना नुंगाइतबा फोंदोरकली ngarang numdang pung nipan muktaaba matamda drug lalonbada maming leiraba amasung party na mamangda warning taukraba MD Hassan ko bolaikhidaba MD Habibur gi macha lilong chingjau de leiba mioi asi phaba matamda mafam adugi mioi sing aduna thomjilaktuna pairiba khulai sing munana honarakpa matamda ahanbada nongmai maton nongthakta ongkhalaga kaptuna miyam sangaktana ba hotnakhi अदुगा अतोप अपडेट अमदना सोकपदगी रिम्सता लेइंग लिबा सिक्योरिटी पर्सनल्स गी फिबम CM बिरेनना हक्थेंगना यंगसिनख्रे कुकी मिलिटेंट सिंगना नोंमै कापसिलकपदगी स्टेट पुलिस का पर्सनल मरी सोखिबा असि यामना लुबा फिबम दि ओइद्रे नोंमै मरुना बुलेट प्रूफ फाउजिन दुना संगलक नबा सिक्योरिटी पर्सनल सिंग द पानबनी मसिना ताकपदि कुकी मिलिटेंट सिंगना सिजनरिबा खुचु खुलाई सिंग असि सोफिस्टिकेटेड ओइबा खुलाई नि हाइबसि खुदम संगदमनि हाइन चीफ मिनिस्टर एन बिरेन फोंदोखरे वाफम असि कुकी मिलिटेंट सिंगना नोंमै कापसिलकपदगी सोक्तुना हौजिक रिम्स हॉस्पिटल द लैकन दुना लैरिबा स्टेट पुलिस की पर्सनल सिंग की फिबम यंगसिनबा लाकपदा पाउमी सिंग द चीफ मिनिस्टर एन बिरेन फोंदोखिबनी चीफ मिनिस्टर ना मखाताना फोंदोखिबदा कुकी मिलिटेंट सिंग दगी लीक ओइना थादोरकपा वीडियो सिंग दगी सु उबंगमले अदुबु स्टेट सिक्योरिटी फोर्स अमदि सेंट्रल फोर्स असिगा सटमिनादुना अमत ओइना कुकी मिलिटेंट सिंग असिगी मयोक्ता खुद हंदुना मखोइबु लाक्सिनना बहोटनरी हाइना पावसिना मखातारि अदुगा अतोप अपडेट अमदना मोरे de leiba security forcing the nongmai kapsin duna Asok Apan nanghan ki ba adu bu yaning de phongdoktuna release set khre hairi video sing bibagi de makta mayam pum nong pu mukana thakachari ano update ki de makta online manipur YouTube channel as bunung sibiduna subscribe to biramu thank you